ngasi numidang wairam phongkhiba tongan tongan Manipuri sifungsingdagi maruoiba ipausing khongacharakana Manipur top channel dagi mayamda share tawjage anbada maruoiba paw ama oina Minuthongda leiba Assam Rifles Transit Camp ta bom pokhaibada ama sokle bom pokhaihanbadu PREPAK proni claim tawrakre Impal Police Station ki manungsana laidiba Minuthongda leiba Assam Rifles Transit Camp ki get sentry post ta ngang numidang pung 3 minute yang khairom taba duwaida masa khangdaba miyoi singna bom ama langsinduna pokhayan khre hari bom pokhai bagi thaudo aduda mafam aduda santri tariba sipoi bimol rai koba personal ama asu apanang khre hari aduba housing maki onri thaudo adugi matang Assam Rifles ki meke digidi asengba report ama phongdorak palitri nakalamaromda thaudo adugi matang na lona thingraba People Revolutionary Party of Kanglaipak Progressive PREPAK Proge Assistant Publicity Secretary TS Ising Saubano Kuyek Piduna Homecoming Ceremony Dramara Piba Khudol ni haina claim tarakli claim gi serol aduna makhatara aduna hai Minuthongda ki AR gi transit camp ta pokhai kibdu PREPAK Pro gi Cobra Task Force CTF na pangthokiba thabak ni hairi thaba asina thoidona IOF ta akan basapu piba ngamloi khangi adubo makhoi ri saithing piba ngami haibu utpani Sokhanbadu homecoming drama adukana roi takpani ngasi malem gi khwaidi pangal kalab USA matamamada malem ngani subalanjauda mangjil thaduna access power bu maiti pikhi Cold War gi matamda USA block na Soviet Union kin than basu ngamki adubu pikraba lepak Vietnam da maithiba phangkhibada natana haujiksu Afghanistan da maithiraktuna karama mongda USA gi maisupna lanphamdagi handoknaba thorang tawri haidi Masing yamna lairiba Indian Army na kumza English mga samapan humdraga matuida Pakistan leba ani thokna thugai duna Bangladesh se mangamki khutkan pangalaba Indian Army na Kashmir amadi NE gi lalhobagi irangdi loisin mangamdri akanba leipak singna asauba lanphamda mai paksarabasu political ga mari leinaba apikpa lanphamda maithi haibasi chumjaraba uwaphamni laingak lalongi Cochrane Sanakyada laiming lauraba Modi sagi poktak lauraga state asigi lusing basingna leiba water uloisin bangamloi leiba asida mayai kaba dragna ising isaugumna sen tharagliba tanfam masida homecoming ceremony pangthok tuna lepaki mapungaiba saitheng asida di mayon pidri ifong phongna drug factory hangduna khunai sibu muthanaba khuzul tharang tarugli bising asibu koisen senaduna matik saba rogi matengna waraknaba honabigi mahutta lalhauba muthatnabada sinjau sangna thadaduna arembada tahali misam harpada maming salaba security force singna khunai sibu muthatnaba honariba drug sariba madi lalonba singbu hatpada kana amatana saurakadaba nate madugi mahutta drug faraga photo namlaga news makers oiba sidi drug lalonba singda hena puning sagotpani haina serol aduna su makhatara aduna hairi haina pausna makhatari Makasa tharakpoina topa pau khara namu matam len mamongda thabak tawba thadoksi tungi mirol gi yenglaga tawsi biren se minister en biren haikre sarkar gi commissary singna maroina education department ga mari lenaba lenga ki official singna matam len mamongda thabak tawba toksi tungi mirol gi yenglaga tawsi ofamasi ngasi education department na sinduna english singani ga kuntra ga manga faw gi manungda national education policy 2020 mapung phan implement tawnabagi pandamda akhang ahi amadi Stakeholders sing yauna pangthokpa panel discussion ama city convention center da haudok pada chief minister na phungdokhibani haina su paw mana makhatari to paw mana Manipur Human Rights Commission gi order taran oi lamyanba Democratic Student Alliance of Manipur Desam gi Secretary General Laisangthem lamyan ban haikre Manipur Human Rights Commission gi order taran oi lainga na commission gi order ikai khumna bagalonena thabakta onthokpigadabane wafam asing asinungtul kwa kaithel da leiba Desam office permission unabada lamyan mena phungdokhibane lamyan mena makha taraduna Desam na Manipur parikya da aranma tawusing gi mathakta sairak pinaba akan malo ama semnaba taksinduna lakpagi saru amoina Manipur Human Rights Commission na lo asi khutakta semnaba laingak to order pikiba Desam na taran oi haina su pausna makhatari atop pawamana aingonda landaram lei Mamta Bengal Chief Minister Mamta Banerjee ngarang Nandigram da ma chemical gi mirep se pisilam laba matungda hakthengna inthunaba landabada mang amadi haksang gi mafam kya ra soktuna hospital laikana khre
ꯉꯁꯥꯏꯒꯤ ꯆꯍꯤ 64 ꯁꯨꯔꯕꯤ ꯕꯦꯡꯒꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄꯁꯤꯡꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯎꯇꯨꯅꯕꯒꯤ ꯈꯨꯠ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯂꯨꯆꯤꯡꯕꯤ ꯑꯁꯤꯅ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦꯁꯨ ꯍꯥꯏꯔꯤ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯅꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯕ ꯑꯆꯧꯕ ꯂꯥꯎꯇꯨꯅꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯖꯤꯟꯅꯅꯕ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯑꯏꯕ ꯆꯦ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯃꯁꯨ ꯉꯁꯤ ꯐꯣꯡꯈꯤꯕ ꯆꯦꯐꯣꯡꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯅꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ NB ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯧꯔꯦꯝ ꯕꯤꯍꯥꯔꯤ ꯀꯣꯂꯦꯖ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯀꯣꯂꯦꯖ ꯃꯅꯨꯡꯒꯤ ꯆꯔꯥꯡꯅꯕ ꯀꯌꯥ ꯂꯩꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯍꯩ ꯇꯝꯕ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯔꯤꯕ ꯑꯃꯗꯤ ꯑꯅꯧꯕ ꯒꯕꯔꯅꯤꯡ ꯕꯣꯗꯤꯁꯤꯡ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯋꯥꯏꯇꯣꯟꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡ ꯄꯨꯜꯂꯒ ꯀꯣꯂꯦꯖ ꯒꯦꯠꯇ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯧꯔꯦꯝ ꯕꯤꯍꯥꯔꯤ ꯀꯣꯂꯦꯖꯀꯤ ꯑꯣꯏꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯌꯥꯎꯅ ꯂꯩꯔꯤꯕ ꯋꯥꯊꯣꯛꯁꯤꯡ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ amadi authority ga yana bama puraktriba phawba governing body anauba amadi ariba animak amata college asida sangbigano hairibo wafam asi thawoidaba tarabadi thoningdaba thaudok kaya tholakpa yai hainasu phongdokhi hairena pawsina su makhatana phongdorakli atop paw amana covid-19 gi case hengalakpadagi manipur amuk hana lockdown thamkhre Maharashtra da covid-19 gi case masing hengalakli ngai sairakta state asigi lengakna Nagapur March taraga mangadi March kunga mathoi fawba lockdown thamnaba warep laukre adubu nungtigi sangraba yadraba essential service singi oina di komthokani haidi state asigi lenga na oiragliba phibam asi yengnaga ngarang numidang su Kalyan Dombi Bali amadi Nandurbar district curfew thamkhibani mara asida hawkiba pung kunga mari da laina asigi case lising kunga ni thoiga sani pan ga yankhai ga mari thengnaduna leiba asi goina hawkiba tha makai asida khwaidagi masing hengatpa namit oidi naunamiyoi sama kunga taruk siduna apun basikhiba masing la amaga lising yankhai ga nipan ga sama ga marfu mapan sujing khre haiba pawmusu ngasi phong gi basi phong singna maruiba paw ama oina phonari loisilakpoina mapalangiba paw katanga mayamna share tawjaramge khud thoknabada terrorist ani sire Jammu Kashmir gi Anantnag Zilla da security force ga khud thoknabada terrorist ani sire makhoi digi khusu khulai fangle haina agency gi pawno hairi thodok thokpa madu security gi ahenba force thomjinduna makhatana thi humbi operation satakre hairi ba pawmusu ngasi numida waram phongki basi phongsin da phonari aduga mem hojik oinadi pawsi atang asai lusinjarage adugo horen pung nipan makhai da waida soidana anauba ngasi nungdarang gyoiba ngasi thogi thadok wathok singdigi marube I pawsin soidana mem pizarake mem da phongai minarasi haina manipur top channel gi makedi gi sum mem da request tawjari aduga mem video si yengbiba loiraba matungda mem gi wakhalonda kari lebibigi habdo soidana comment box ta thambiramu haina channel asina su mem da haijari aduga mem hojikunati matang se kainarasi and thank you